ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ ꯄꯣꯠꯁꯪꯕꯝ ꯂꯝꯉꯥꯟꯕꯤꯒꯤ ꯈꯨꯏꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯀ꯭ꯋꯥꯛ ꯁꯥꯌꯣꯟ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯀ꯭ꯋꯥꯛ ꯑꯃ ꯃꯇꯣꯝꯇ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯇꯣꯝꯗ ꯍꯤꯡꯂꯕꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀ꯭ꯋꯥꯛ ꯑꯁꯤ ꯅꯥꯔꯛꯂꯦ꯫ ꯃꯍꯥꯛ ꯅꯥꯕꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯃꯀꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯀꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯂꯩꯇꯕꯗꯒꯤ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ, ꯀ꯭ꯋꯥꯛ ꯑꯗꯨ ꯅꯥꯕ ꯐꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯆꯥꯔꯛꯇꯕ ꯀꯨꯏꯔꯕꯒꯤ ꯃꯁꯥꯗꯤ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯁꯣꯜꯂꯕꯁꯨ ꯁꯣꯟꯅ ꯀ꯭ꯋꯥꯛ ꯑꯗꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯃꯀꯣꯟ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯌꯥꯕ ꯑꯄꯨꯝꯕ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯥꯗꯣꯡ ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯁꯥ ꯎꯆꯦꯛ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀ꯭ꯋꯥꯛ ꯑꯁꯤ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯉꯁꯤ ꯇꯥꯔꯤꯕ ꯐꯪꯂꯤꯕ ꯑꯋꯥꯕ ꯑꯁꯤ ꯐꯪꯂꯝꯂꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯉꯝꯕꯅꯤꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯕꯅꯤna ꯏꯆꯤꯟꯖꯥꯛ ꯀꯣꯏꯊꯤ ꯊꯤ, ꯐꯪꯂꯒ ꯄꯨꯛ ꯄꯦꯟꯅ ꯆꯥꯏ, ꯐꯪꯗ꯭ꯔꯒꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯦꯛ ꯍꯦꯛ ꯆꯔꯥ ꯍꯦꯜꯂꯤ꯫ ꯑꯁꯨꯛ ꯋꯥꯕ ꯃꯄꯣꯛ ꯑꯃꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯤ ꯈꯜꯂꯨꯕꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯁꯤ ꯋꯥꯀꯠꯂꯨꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯥꯏꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯁꯨ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤꯗ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯃꯗꯨꯗ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯍꯥꯛ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯏꯁꯥꯒꯤ ꯄꯦꯟꯗꯕ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀ꯭ꯋꯥꯛ, ꯅꯍꯥꯛꯀꯤ ꯀꯔꯤ ꯄꯦꯟꯗꯕꯅꯣ ꯇꯝꯃꯨ ꯇꯥꯁꯤ꯫ ꯃꯗꯨꯗ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯗꯃꯛꯇ ꯎꯆꯦꯛ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯕꯤꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕꯁꯨ ꯉꯝꯖꯗꯦ, ꯑꯗꯨꯅ ꯏꯆꯤꯟꯖꯥꯛ ꯊꯤꯕ ꯐꯪꯂꯒ ꯆꯥꯏ, ꯐꯪꯗ꯭ꯔꯒꯅ ꯇꯣꯛꯏ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯕꯗꯤ ꯆꯔꯥ ꯍꯦꯜꯂꯝꯂꯣꯏ꯫ ꯃꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ ꯀ꯭ꯋꯥꯛ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯕꯨ ꯑꯣꯏꯔꯣ, ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯁꯣꯟꯕ ꯑꯋꯥꯕ ꯂꯣꯏꯅ ꯂꯩ, ꯑꯗꯨꯕꯨ ꯑꯃꯠꯇꯗꯤ ꯃꯥꯟꯅꯗꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯇꯣꯞꯄ ꯖꯤꯕ ꯄꯥꯟꯕꯗꯒꯤ ꯑꯊꯣꯏꯕ ꯑꯣꯏꯅ ꯁꯦꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯖꯤꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯌꯣꯟ ꯉꯥꯛꯇꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯐ ꯐꯠꯇ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯊꯪ ꯃꯄꯣꯛꯇ ꯃꯥꯅ ꯃꯥꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯣꯏꯅ ꯄꯣꯛꯄꯅꯤ꯫ ꯃꯗꯨꯗ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯃꯇꯧ ꯀꯔꯝꯅꯅꯣ ꯂꯥꯏꯅꯤꯡꯊꯧ? ꯑꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯈꯤꯕ꯭ꯔꯥ? ꯃꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯅꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯅꯍꯥꯛ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯅꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤ ꯀꯌꯥꯕꯨ ꯍꯥꯠꯈꯤ꯫
ꯃꯌꯥꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯅꯍꯥꯛ ꯋꯥꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯕꯗꯤ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯀꯗ꯭ꯔꯥ?" ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯉꯝꯖꯧ", ꯑꯁꯨꯝꯅ ꯊꯧꯖꯥꯟꯕꯤꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯁꯨ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯊꯧꯖꯥꯟ ꯐꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯤꯔꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯔꯛꯇ ꯂꯩꯕꯗꯒꯤꯗꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯐꯥꯎꯕꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯔꯦ꯫ ꯅꯣꯡꯃ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯅꯨꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯇꯣꯡꯂꯨꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯏꯔꯨꯖꯔꯝꯗꯥꯏꯒꯤ ꯃꯁꯥꯗ ꯁꯤꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯏꯔꯨꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯂꯣꯟꯅ ꯆꯪꯉꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯣꯟꯅ ꯂꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ ꯈꯟꯗꯨꯅ ꯇꯧꯔꯕꯁꯨ ꯀ꯭ꯋꯥꯛ ꯑꯁꯤꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥꯏ ꯁꯤꯠꯄꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥ ꯊꯨꯡꯅ ꯁꯤꯠꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯏ ꯁꯤꯠꯄꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯐꯤꯖꯣꯜ ꯑꯍꯟꯕ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯊꯝꯂꯝꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨ ꯃꯁꯥꯗ ꯂꯣꯏꯅ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯀꯌꯥ ꯑꯣꯏꯁꯤꯟꯗꯕꯒꯤ ꯃꯍꯥꯛꯀꯤ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯃꯗ ꯁꯥꯗꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯗꯨꯗꯤ ꯁꯥ ꯎꯆꯦꯛ ꯂꯩꯕ ꯎꯔꯝꯗꯦ꯫ ꯁꯥ ꯎꯆꯦꯛ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯝꯃꯨꯅ ꯊꯝꯖꯕ ꯊꯋꯥꯏ ꯇꯥꯅ ꯁꯤꯖꯕ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯗ ꯌꯥꯎꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯅꯨꯡꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯎꯅ ꯃꯅꯥꯏ ꯃꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯐꯪꯂꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯃꯥꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯤ ꯋꯥꯏꯁꯤꯠꯄꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯂꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯄꯨꯝꯕ ꯆꯥꯎꯅ ꯇꯤꯜꯂꯕ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯋꯥꯏꯁꯤꯠꯄꯤ ꯑꯗꯨꯕు ꯀꯧꯈꯠꯂꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯋꯥꯏꯁꯤꯠꯄꯤ ꯑꯁꯤꯗ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯍꯥꯛꯅ ꯃꯗꯨ ꯍꯨꯔꯥꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯈꯨꯗꯣꯞꯇꯨꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯑꯩ ꯅꯍꯥꯛꯀꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯒꯦ"꯫ ꯃꯗꯨꯗ ꯋꯥꯏꯁꯤꯠꯄꯤ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯖꯗꯦ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯋꯥꯏ ꯁꯤꯠꯂꯝꯕ ꯈꯛꯅꯤ꯫ ꯑꯇꯩ ꯑꯍꯦꯟꯕ ꯑꯩ ꯀꯔꯤꯁꯨ ꯈꯪꯖꯗꯦ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯥꯒꯤ ꯈꯨꯗꯣꯞꯇꯨ ꯄꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯏꯁꯤꯠꯄꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯎꯗꯦ ꯂꯧꯗꯦ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯜꯂꯝꯗꯦ꯫ ꯃꯃꯩ ꯊꯪꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ ꯌꯣꯠꯂꯤ ꯄꯥꯏꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯋꯥꯏꯁꯤꯠꯄꯤ ꯅꯨꯄꯤ ꯑꯁꯤ ꯌꯣꯠꯂꯤꯗꯨꯅ ꯐꯨꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯩꯅꯥ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤꯕ ꯑꯁꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯈꯨꯗꯣꯞ ꯍꯨꯔꯥꯟꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯃꯤꯕ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯆꯤꯛꯂꯝꯃꯤ꯫
ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯀꯣꯏꯆꯣꯡ ꯆꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝꯗꯤ ꯉꯛꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯋꯥꯏꯁꯤꯠꯄꯤ ꯐꯨꯔꯤꯕ ꯑꯗꯨ ꯂꯦꯞꯄꯣ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯀ꯭ꯋꯥꯛꯅ ꯑꯣꯟꯈꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯉꯛꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯋꯥꯏꯁꯤꯠꯄꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯂꯥꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯕꯨꯅ ꯃꯟꯇ꯭ꯔꯤ ꯐꯝ ꯍꯥꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ, ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯍꯨꯔꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫